Indo Myanmar ngamkhai gi sarukta Manipur gi ngamkhai ngak senbagi asoba thaudang lauriba Assam Rifles na ngamkhai gi paring singda security personnel singna more amadi Myanmar ga tainana lairiba lo na yadaba unauthorized oiba aronba lambi sing yauna tongan ba lanai gi mioi singna maming thonjinduna hangba Siva Gate, Ganesha Gate, Rahim Gate hariba gate sing asida more da lairiba nifum doisuba Assam Rifles na ngasi ayuk anganbadagi sathok sasin tawbada athingba thamkhre Hairiba athingba sigi maram Assam Rifles ki maikaidagi hojik fawgi oina sapsana khangalaktre adubu thajaba yaba pawgi matung inadi Assam Rifles ki maikaidagi border area singda lokhalakpa section tharangi sorg ama oina nungtigi routine 9 thabak asi paikhalakpani hairi Hairiba athingba sigi maram Assam Rifles ki maikaidagi hojik fawgi oina sapsana khangalaktre adubu thajaba yaba pawgi matung inadi Assam Rifles ki maikaidagi border area singda lokhalakpa section tharangi saruk ama oina nungtigi routine 9 thabak asi paikhalakpani hairi ngasigi border thingba asida Assam Rifles personnel singna ahing nungthil naidana ngak senduna thoaningdaba thodok sing thoktanaba thabak kaya amasu paikhatkre masina maram oiraga nungtigi matam naidana Myanmaris sing amadi India romdagi mioi singna tamu amadi moreda changningba matamda sangthok changsin tawnaduna chatlamba mioi kaya ama ngasi ayuk anganbada Myanmar romdagi more tamna sanglaknaba honaramba mioi kaya ama Assam Rifles personnel singna sanghan khidre adubu Indo-Myanmar Friendship Gate number 2 Namphalonggi sangfam amadi more gate number 1 di authorized oiba gate oivana mahausagum hangduna matam naina sathok chasin tahonke hairiba gate number 1 amadi 2 asida changlakpa mioi singda saktak se yengbaga loinana sek tawbaga thabak kangkhatli amadi gate asida ID proof yaugdaba mioi singdi changbada athingba thamli More town manungda lairiba kaithel singda nungtigi pochai yoliba Myanmaris singsu border gate number 1 amadi gate number 2 da ayuk pung taretagi gate hangbagi matamda changhalaktuna town asida pochai yonari amadi nungthilgi matamda amuk hanna Myanmar romda hankhinaba khanganki Amaromda ngasigi border thingba asida more subdivision gi manungda lairiba tongan ba manung hanjinba mafam singda lairiba loinena ngamkhai paringda khundariba Govoyang village Holland 5 village amadi Mino area da lairiba border lambi singsu athingba asi thamduna sathok sasin tahon khidre hairi